Welcome to Manipuri Story Collection Official. Ijan na suktak tauraga, Mr. Nongdairemba, ay nang buhay na de. Kaya gino, ay busak tibro. Pasavanida, mun na yengo, nangi future husband ni. Aduk sagat na ba? Aduk lemjada ba? Ngasikag tengnaraga, nang nangang ba ay natadong manbro? Love at first sight, nang khangde. Love across the soul desert, nang padre. Punsisi theory kagtagi natte, practical sukhara tause. Nongdairemba na ijan bo ahanba uba mikupta nungsiba phawre. Nungsiba phawrakpa mikupta nungsi phongdokle. Aisa nupa thoktro. Nupa thokpa ai nungsibi oibiyuda. Ijan so maching hagale. Nongdairemba bu sauni yingle. Sauni yingakliba mit yingado Nongdairemba gi maphamdadi kaihoba oina thoklare. Nokmi dom tauraga yam romantic oina. Saura sunungshirani, chaira sunungshirani. Nungshirani punsi chupan nangbo aina. Ibungo sak phazabo. Manglan ki aeroplane dudaki amta kumthabiro. Ticket kaltringe aeroplane tongbo. Nanguma wayong chadaba imphal machada nungshirakadoba nupi natte. Nongdairemba ki thabakta makhunda namlaga inthoklamlaga. Cycle lu thoraga chatkhri ijan. Nongdairemba makhwang metlaga ijan bu yenghowi. Laptak lakliba maga uniform manana set panupa duki manakta ijan na khamlibado suktak yengi. Nupadu na thoraga ijan na tonglaga chatkibado da tunghan na yenglaga bullet manak cheli. Bullet to thoraga tanare. Cycle thoribado tayalni. Ijan khangan da lohni inaraklaga ijan gi yung khangdokre. Bullet to khamlaga wakhal nga khali. Adudagi khong na chatkriba tayal butanaraklaga kainong tangzage. Aw, Imphal taba lambi sibo. Tayal ngak na Nongdairemba bu yinglalay. Wakhal mapung phatriba ngakni. Adubo Nongdairemba na chalak phalak ki mini tayal na chumchatni. Nongdairemba kadar dawri. Exam loibay koiba lakpani. Lambi lamang nare. Ay kwagay tel ning them call dagi Nongdairemba kowi. O asigi lambi achawbasa asida awang pang na chupna chalo. Thank you, itawgi mingkay koge. Tayal, no yumdi ay thilamage. Yarni, yaudore, ay thilamage lao. Namdo na tayal bu thilai. Tayal na kumthabaga tongda yaliba bag to prapop lag thoklaga. Notebook ka pen ka puthoraklaga number iraga tayal da pisili. Se, aygi number ni, nangi supiro. Pao phau na se, college punna tamina se. Tayal so harau yathoki. Nongdairemba di ijan bu nungsibagi dama tayal da naksalakpani madu tayal na khangjade. Pamjaba posak amabu mahaki oiba phangnaba hotnabagi ahanba khongthang oina tayal da napsilaga kanaba lawnaba poram yatpa horamnaga mayum maikei pangakle. Mana yum yorakpa matamda mamle. Hero saraga chatluba nupa machado lona thupna khongthang makhol thokhanda changlei. Mabung na changlakpaduda sanathoy na lawi. Tie, dada hale As sugatli Nongdairemba liklay ping na thorei. Magpagi manado tap pairaga lay thatlaga chayba horei. Pung kya tare, yumda hanjin mamatam khangdabra. Exam sakraga kanana dumay tongne. Yungi mi pakhalamgani khandabra ba karay salwe. Nongdairemba sugatlaga anaba khangduna hairei. Moirang chatloy. Kanaga satpa karigi phone tawba paidaba. Ai tom chatpane. China chairakani na paidabani. Ai matung amu hana tawjaroi che. Sanathoy na wa amasu hairei. Da inaw basu nang yam saukhibani. Dadana mangairamdabai. Khoida yam kuina lairami. Liklay na sanathoy bu chairei. Nang masu yari. Chak sar salaw. Akhoi humtani chadoise. Nongdaina. Mabaga mamagadi. Thabak chatki. Bitti ina laide. So laga magi kada changli. Beg to mafam chana thamlaga mapi hongi.
นกมีสุโตระกะอิจันมวยรังน้องได้เรียนบักว่าไกเทลคิดตั้งจานมวัดปะเฮระจานนี้ดะอีบุงอ่ะละอ๋อลิกไลเนี่ยเรารักปนีเอาละอินขลักปมาตำนี้อาบ่าวนุ่งสีอีปากแต่ลุกเจริญเกลัยจระบมาตำนี้มาติ้งมาป่าจาดาโรแมนส์เงาบะจะหิมาตั้งนี้โรแมนส์กาเฮนเงาขีบนะอินขลักปกินุงไงเรบปุนซีดออาริมบดามังขีบะกายาสุกงไงนี้อาริมบดาขังอุทักดปุนซีมังขีบะสุยาวดบันติมาจานะมาฮีเฮรกะอาสวมีโอเห็นบกีมังลานสักตุนหิงจารัมบะมาปากายานิ่งบกายขีบะสุกายาอมันนีมังลานขุดิงมังพองนบังงมดาทำไมขุดมสูนเลียนขีบะไตบังมาสิงวัติมังเอาที่บนองได้เรียนบสูอาศัยกุมเบเจลสิดาจงทัดุนะเตาทารักลีบนุปามาจานีมังเอาที่เรบนุปามาจาอาศัยกีมิดอันนี้ตุนะอิจันบุมิตารุเรอิจันบุสุอีปากสิดาจิงทับปามักเลมาเกะปามบเสทับกตัวอันทปังงมกะตอริบระน้องได้เรียนมันอิจันบนุงสีบาเสทำไมเกะอาศัยบนุงชีบระนัดระกันนะไงฮักกิมมังลักปนงเขาระยิงบตาบันีอิสันกีมันนักปะพังนับกิดมักแต่ยาลดนักสันเครนองได้เรียนบะมานัดตัดนะเท็กซ์ทาบะโฟนตัวดุนะออนไลน์ดัดตีนะบะให้บดูโอยเครอามันนะมาบุงไงนะดุนะอินไวต์ตัวนะระกะออนไลน์เกมสานามินะเครอินเอาบสุจิงสินดุนะมาคุยอาหุมกีเฟรนด์เซอร์เคิลอามาเซมกัดเครอดูบนน้องได้เรียนบะกิจิมบาลดกีอิจันบ่มุกตะสุปันทุกทรีลุกคุยกับอิงบิกว่าตานารีเดลิจัดปกิว่าปันเนลุกคุยนะอิงบิดาเลยห้องนะบะไฮรีอิงบินอินเนกันีไฮรีลุกคุยอุบลิบะอนอบโตนาตวนมาตวนนะจิงทารากะอิงบิดายิงละกะอ่อนโทอิดานุบีนังยาวบนุงไงรวยดาน้องมาตะสุไอเสทัดโอเกโดเกทับกจัดปคุดิงนังซุมยาวเลยระดีก็ไม่ตัวไฮบนุอิจาหุมเสเซนระเลยหัวบะยารวยลากันนุลากันนี้อิสาหุมสาวรีว่านี่ไงเลยเดทุกคุมีมากินปีนังนับยาตรบดาลุกคุยตกพงขังเดรนัดดิการินุไฮบันีฮันูทั้งดักขมบลอดุกจาริโดไอเกชุดเอารวยโฮยาเจรีนุปานวยกิวาบูวาโรนาฮาโอริงเงอินักเตลิงเดเลริงเงอิสาปิกลิงเงอิบานีวามินรักปนัตโรไอบุญนัดดิไฮครับโรฮะเฮาสึกที่ไอคุยเชลไปเรอวาดเปเลยเตรมาสิเดนังน่ะอดุกนบุกพัดริโดการิกินุไฮบันีดาพัดเตไอดิปุกพัดเตอวาดเปเลยรักตะบกินัตโรไอนาตาลุกคุยกิตุงโคหินอินรักลิเบเซมารำการิกินุขังซัดโรการิกินุอดุโบโฮนุปีโลลักกันนี่อดุกิเฮราไออิงบีนุงไอคิดเรดาเซียลไปกันนุปีเฮกตะลวนกันโรไออิงบีสุทุบลำมาพีโดกลับทำลำละกะโลลีนุปานวยดีเซลบุคิตั้งไปรักละดีนุปีล้วนบกิว่าขันละมังไทยนุปีไอคุยดีเซลไปรักละดีเนี่ยนุปายาวดรสุหิงใบใหญ่ขันเลยไอยาวนี่ยาวนั่นนัดโตมุมไบสัตปดานายุตับไตทักเซลละกะมาสากุปทุมดบะมาพีเสียดปีนุปีก็ดันส์ต้องมีเดรัมบดโดมาสาดกะตาไปรัมบดโดไฮอ่างสิงตานี่เนี่ยทับหนึ่งอ่างเนี่ยก็รีโนเนี่ยมาสินุปีสิบทองลมน้ำมังกทังกัดละกะยิงนี่ลุกคุยไออิงบิสุฮีนะกันหายเกียวนะตาเกตาสโนมาป่าเสลับจัดการเกตตัวบกีมาอินเสนบันนี้ขังจัดสันมาสิกิหายระดีอิจานิงโอลในอิสาอัลอยบสีนุงไอเครเลยสาบีพารักละบันนี้นะมาไอกีมหุดสินบสุงามเลโดเซนโดยนุ่งโดยสันดกปะมายามเซมาเนลอยนะเซนบีเรการิกุมมาดูดทัดริบเซลยามโดลูปามาเฮกมังบดพารอยโกมังงอยลูปามาตมังอยน้องได้เรียนบักกรองคงจังสิเลยอาสังบมาจูกีพายละมาสุไปเลยมาจานุปาจังกปดาลูกคอยดูอีกขังนะเฮ้ยกระโดมตะกินนังนะฮะเดลิจัดนี่ได้เสพาดูพามุงเดพัดทัดเดลูกคอยไอยิงบิงไงการินตายเดน้องได้เรียนมันมาเกี่ยปามมาดูให้เลยไอ้กี่ด็อกิวเมนต์นี่เดลิดามิงจัลลัมกราจูชันกีการิโนนี่จ้าถอยบ่ exam ให้ดูครับโรให้ดูลำขีรอยดาตาเดดไอ้บ่ April 20 ได้ให้ดูกันนี่ marks ตัวออนไลน์ได้ดาวน์โหลดตัวรู้สึก
awat pa lere su ai lake kedong chatoi no chatpa budi nongwai jing da chatoi ni ada nama si pharak tari kai pharak no ima pu ba kedore hai no pu ko koi boy ne yau sanu baba na chatpa da yaudradi kana chatpa da yaudoi no mina chatpa da yaudro hai ngai khoina chatpa da yaug harakan ai di namong nu pi khaw da hapchila dom pu doi ni angang matik natta ahal laman sagat lamlaga mamai leiraga chatpa hokre tawrisi yengune kaya da likhatliba thongsil yaw phatringe hut amung leisilak baba imana taba topa nupi yenglamadi ipawar sumit ani du kothok sarakani thikadar mitang ba tajani go lukhoi macha da lawkhale iya masi thaksi khasi yaw to wangang ho nupi lon me macha oi do saruk thaksi khasi yaw to bana faiye lauram laga chen khre lukhoi su macha gi matau da sauru de nok phet tawraga magi nupi do onsilai aina de icha piba matom tani haiba ke thokhallaga mama gi mi changchangi mapa ai bu ki hali mama ning ma macha oi dori ain bisu kalak pe na nokchei ha lai ne yada ba mi sang phattaba mama ning ba isa nu pa pok sa bai sau thok sai mapa da mama ai bu mirai ba yaroi hai ne warning thamkhre ho mapa ai bu ngo bu ai thanam ki dori bro chau thu eda nu pi se khangni adu budi nangi sumatam lakhini nong dairi ma maching phatte chahi ga chana da ba thawak yamna tawi aran badi yade lukhoi su thikadar aphau bani khutta sel jom thokpagi hona sa ngau balang ba pami mapuroi bagi nung da cheli be chelbo munna khangli be aing bina mapuroi bagi matung ina duna chatpani angang oiraba su nong dairem ba mama gi thamoi gi mihul chapchana khangi matang chana mapa da thogolon kai ba wangang da kihanba maknatrabusu karigumba law amadi marak ta koli masi makna lukhoina ngawba ngamdabani haiba yai ningol anigi marakte amatti yausaba piba nupa asibo lukhoina hina suluna tawsabani mana hairi makhayabani nongdairembasu haikrabade loire magide 20 April 2017 Council na lawba 12 exam haidokpa numit ijan tayal gi nakta chilai tayal chelambado chaplepi tayal gi yen amati nganu machinjak soiphamda tayal leirambagi mahut nongdairembo oina leirami sab yungna lepribe ijan dasu nongdairembana chadogi khongdagi kok phawa yinglei relaxo sandal angauba matongi khoyoba khongrau ma sele hangama pagi t-shirt ama litli masamdo wangla punkhali chinba nganglap sangi mai thongdi kesinde nongdairem ba chimba chinkhali non tharap lurakne ichanda yenglaga hais amuk sunung shi hale masina bu hena nu shirabra kenong tawri ichan su simbal sugatlaga sakta siga huran bo ikaiwe mit ying siga nupi chopa ya male he tayal de I love you kai sanarige khoidong lang khatkre ichen nongdairem ba pisum in khatlaga chana gena chana roira I love you my world usitira I love you my world kare naira I really love you my world my thaba once again I love you my world I hate you chakhataba si hairam laga sat laira chatki ge tawi masida nongdairem mana changsilaga khutlai thuna khut pharure kaiduno he parakan fat kan thu ima khutto aduga yam saune channa yangam silaka tori sana dong thamliba khudangi nangumana thengba sokpa yabro laibak faida aise ahan ba sanagi khudang sokpo phangjare sendra da ahan ba thengna badasu sanagi khuttuna aigi thabak ta thenglammi aigi thabak ta soklakpa ahan manupi ni nang aduna sanagi khut ani duna aigi ngaksam da kundo pirodana aina su sanagi ngaksam da kundo hokjarage impossible is government school da tamsilaga english yam loliko luktharaga thik thik no e nongdairemba ijan sauni behen gale pesum du suklaga nangdi private school da tambra ha love at first sight ki lesson tak na bo hodarambado okay adudi bani chamanare nangna su hendre aina su hendre adubu thamoi dumadi nangna piningdrasu
aina namfuda lawrani nangna pidaba ngammaroi sukpi piroi amuksu lei thoklaga chatkhige tawi handaksu chatkhidanaba khami exam result yengindro taya su toilet changki thoraklaga punna yengdoini result yengbala aga yengdana haladoiro suklaga onsin la ichan nongdari manok mi ichan bu yenglami matawdo sinnada changsillaga thariba phaktuda phamthai ichan na suklaso nongdari bati no phettani tawriba phaktuda masu phamthai mobile lau thoklaga result yengbagi website changna bo nari wa sungangli graduation kai tawni nangna hanglaga aine hekta khumdau nate yam nungairi wari se wow roll number 3288 secure mark 374 adudi 70 pc hele henbro hele 74.8% says a first division the pass tawre suktok la leiram be chen su chapsilaktuna mobile de yingli aduga hairi ai gi su yingbiyo graduation kai tawni hana khomu imphal college nongdairam be hina no phetawraga roll number hero 28224 result to chongthorakpada nongdairam ba mitlankhali congratulations yam hei ko 410 marks secure tawre adudi 82 pc chatle kadai amte yinge mobile do lawra yingi yam haramna nokje ichan mana nokpa yinglaga nongdairam ba suma khol thokta nokje nokna hangi lairik yam pa bro natraga not story ro khuchet ni yansilakani he notes kaina adonang angka yam lingi ko present tense ka sa minute phada ho leba khangde nang nei pam drise kai gino chagat na busi khaglo atai su hairo nangi damak ai khwai de lemba misak oige khwai de afawa nupa su oige nupa ma de chen pham thokpa nangna pam saba matik magun khuding mak chen bu sungam gani nangna bu pa ma di khwai de machin lumba nupa su oige lon thok ta ba magi saklon lo hair su loge ichan nong dairim babu mit kupta yingli nong dairim basu magi no krem high cream na ba matau tau khidre ngaya ki chorol natte tasing ba thamoi gi marol ni mai thong da mami tahalli ichan na nong dairim bagi mit ani da mun na yinglaga karikumba maduda so aini ajabadi kamdobana nangi punsida khwai de sathiba ngangna ba waba anam kan manupa gi saklon lorakani nangi nusiba fangaudrabada wahoraba thamoi gi laman khumgani nangi punsida aini yekna ba oigani sem saro aigi thamoi ba khudum changada ba misak to nang natre aigi nusiba mapoksimagi mapham da piroi nong dairim ba luktharaga no phetauze harau bagi natte noklibado ningba kairaba thamoi gi mechak to namsinabani lukthana ichan butanaba saurangna haire nangi thamoi khudum chan mangamdrabasu nangde agi oigani nangna ngasi aibu inthokliba latnari base maka phonglakla yaroi ibani gi marakta soknaba thamoi lanfam sigi manil kanagi na kong yolakan ibani tagi oiba mari oina thamse kari khali luktharambadagi ichan de yingle ichan su phat ya thorei kaisu kaide ngasidagi aina torokpa sarai khangnaba sem saro ningai fattaba aigi ningai mayokna na bohonaro ngasi nangna aigi ningai khangbi kidrabasu matam amadade namduna aigi ningai themangani themdabasu yaroi matamduda si hairaga ichangi khuttagi mobile lamduna lawraga hagotkre hanna su yinglamda chatpa hokre ichan su chatkriba nong dairem bu yinglaga chimba kangkhali tawza sari se matago nong dairem mana sumang yorakpada tayar su thongal de changli ichan su nong dairem baki tungda laklam libado madu ubada harawna jan lakpo kyang kuire nong dairem mana ichan da hanna yinglaga ngangna khiba haina khiba mayam to namsin khraga nachal nupi se ma yam fange ichal nupi na ti mana bini madi masagi lai phabani lambi da ainu su yingi nangi di kamai tawraba ai su tawre aingonda congratulations ka haidi phare phet launa chatkhinaba hotnare ichan na mangonda sauраklabada taya swai lawi khamna bonare haiduni nang so agi result hangdri de yare imphal ma chahuran ba setting narabani na ai mawa lawdaba natro is ai bhuran bagai
Sauri makong thang libi ijan gi sandal maningda makong tunan lam laga net sili. Ijan su khangpan palak paduda khu ani do laimai da sapu kan na yesili. Khut ani do su laimai da nammi. Nongdaire mana net pa sandal su tat laga pai thokre. Tayal na pakhat na kuntharaga. Asirani sobro yenge se. China phauri budu na thairaga ijan nongdaire bu bulai thok tu na yingle. Nongdaire basu khangbra haibugum khazai na mada minhuk amu uhanlam laga. Tayagi mangda pakhat pasaraga pai thokre ba atat pa sandal do khullaga. Mamai tha idamase. Tayal na khuba mayai du su khebali khu si su pungta tatli. Thochar krabi nupi majadu gi unsa atat paduda nongdaire ba thamoi di kairabani. Khu ani du punga ngangle. Leramuko Jensen ki taya nongdaire mane ijan gi khu du da sor kam lubada ijan na khangi inthori mapi ira chena. Mi phatta mi rei ha nang ne address hai. Hobada ngairi yang wali. Sandal se number 5 ni ne. Tayal chen thorak laga ijan gi khong do phise na punsan bire. Nang kai chaloi no. Nongdaire ba lak pai singju lairu bani. Nang su ko ba changlu bani. Ekhoi da chat khre hai re. Ijan nongdaire ba bu khani ingli. Tayal toilet ta lei haizilaga ma bu kham ba yan na ba. Nongdaire mana tawsin na ba oiram ba sida. Nongdaire ba bu ijan gi mabuk de yekre. Amadu su wari saning bagi mayai na oida ba ngang ki bani. Tayal na yam na bro kapinang. Yani kaisu tawde. Hairaga khunam na mapi fattai thui ijan. Asuk thina sokani khallu da bani nongdai so. Ijan bu so halluba mani hina thamoi da chaina phaure. Tagup ijan bu yeng laga leire. Hagot ke tawi adu bu ngamre. Ayo Tayal na ai thingi as cycle leiti kamai dawni. Ai chatla dawni thilamage. Ijan na chasakhrage atum. Makhong thangi tawbada chaina na sugatli. Tayal na nongdaire ba thinbiramo. Ijan na ngamoi haige dawbagi maya karakpada tayal na hayan kidre. Ngamdaba yaroi natrade aina pora puni laikai kumai oina wasinganu. Yetluba ngamdre. Nongdaire basu khonglei thuna bule tu thauna bar sem sarai. Tayal ni ijan but kut sanbiraga tonghalli. Nongdaina yarabo yare thoro. Adudi chatlekyo tayal. Tayal leihore yeng thorakpada makhong manakta tariba mayum du ure. Tapna laukhatlaga magak hai. Nongdaire bada pizanaba lairuba singzu duni. Ijan na kapli nongdaire bada magi yum takli. Adubu nongdaire mana khambagi mahut maike yamada thokre. China kaukre ijan tawrakliba maong sida kapngang tori. Aidano khamo. Tumilayo. Koige yadramina akoyumda purani. Khamo haibane chongdarage. Hey phagi dawani. Pharmacy dani ayangawba natiko. Nasana yadrike aigi nakta thamoi. Nasana yana aigi nakta laktungni. Exam haidokpagi mi su yamna tilni. Kumai amagumbani matamsigi exam haidokpa. Moirang kaithelgi pharmacy amadani nongdaire ba changlaga. Tamo asokpada tainaba molom tabiyo. Kayam thina soke chumna tusinbada unsa khedat pagini. Nupaduna molom puthokduna pirei sel thadaraga marks amtaga hapiro otamo. Bulen manak leplibi isangi nak dalaktuna nongdaire mana marks tu ichanda upsinbirei. Ichanda marks tu lauthokke tawbada. Nang ikaine tawbani kari nupino. Marks upada siradro nang. Pikhaw taki rumal satok laga triangle shape ta thup laga ijan gi kok ta kisin birei. Asum na so hairi. Si oiradi kaithel changbada nang ikaroi. Kanamta na nang ni khangaroi. Aina sandal thadat pe ama leiramage. Ijan so zu ta yeng tharakpada makhong na ma sandal tongamde. Atat pa sandal duso bullet ta thelibado urei. Khara thogat laga amo kaithel da changminarei. Mirak ta changbagi khudong chaba lauraga ijan gi khut lamduna pairaga chinglaga chatli. Khut amada atat pa sandal duso pairi. Amadu su sekli inai. Mathau de hena pukning lupna banara kanana su makhoi ani de yinglagte. Polak ta phamba lukmai amadagi relaxo sandal angauba ma paikhatlaga sai singi. Kayam chawba pami no. Sidai kitang pikthaba pami number 5 pibiyo. Chay asangwa mana sandal ko laga pirei. Nongdaire basu piraklibado lauraga laimai da thadai. Tongsalo.
Ichan sukla yingle nongdaire mana phamtharaga tongliba sendal namado mullaga mana leibadu tonghalli inomcha mamal kyano lupa samani polythene amubamta bibiyuba lupa sama thadaraga hairibani nabidu su polythene pina hangai nakhoi ani bunda sinnak paro nate inomcha nungsinabani thok haisili nongdaire ba nupidu nokthorei hosikan gi angang haido taida thok hekta haido rei chin thiruraga kaithela remina sawkradi kamai tongni inomcha aitani mangjadoise imphal dai moirang tana ma yingba laise mi mamangdi ibani chilikpani hainabu oiradi kem kanadre driving license paidriba aina Royal Enfield thoraga 45 km hen laise ibado thangjing ma cycle dagi pakhang thamoina khoida jabi nuja sibu ubalakpani polythene duda atatpa sandal do hapchillaga sangi khutto chinglaga amu chatkre nupidu noklaga lehewi asomna so haihewi asikan gi angang singsi kai khangdabasina aki amo yonfam lukmai dagi sampha amadi hair clip na chingba khallaga thangat tune yingi angang mangak ta khalli atopa masu amatta khande amani tanatte khalli bado chingdum macha magum paire lukmai panbi dudi nunghai ba ma yaure machu thaksin laga yamna yonsin na bahot na ragle ichanna nongdare beling balda khudomi na kak hatlaga yamalle ibo singi sa lawrage nongdare manas lawrage hairi badu fana yami pairi ba polythene do thankok putawi lukmai pan pam ground floor dagi thorak laga first floor da amuk yingkhalak pada ichanna kari watlige dress le yare miwa tarani dress pusilaga changma ngamoi aina chei sabdo pamiro exam haidok paisu thinaramani ichanna pakhalak pada nongdare ba nokphetto madude ichanna kaino aigi sare khangba horamni haige toba khudang gari amta leikise first floor da ichan bu chinglaga pukhatli gari yon ba dukan da changlaga nupi gi gari khalli nongdaire bagi matau de ichan di leiba yadre sounding bana mapum thille yum da thinaramlani haibagi su pakhatli nongdaire bana su ichan gi khudang du da gari ama mu thamli mamai thangda silver wrist watch ama lauraga thoragle sorry nang lei sing du laure e man hairi bado nongdaire bana tabi de magi thopam hairi gari se college ka abada na sa na len na sidoba sampha nu pasidi nang thopado sandal angoba leive thunaroi kaina khalunu ko utpa ni ibani di thunani nangi do kem laure hai sa tadro laudri le kai wa tho eisare dana main road folk thin birang ge tobani sumang bok thojin badaba nati adumai dawnu laurage nang leiba singdo main road ta thamamu ko isan na mangon da khadrak tawgani khangmani na nongdaring bi isan gi wa do thajade aduna marei tore aduna yadre pot sing se lang thokpa su yaroi sizina da basu yaroi thamjin basu yaroi kaigum ba sizina da ba thoklaba noi thongal da lepaga nang nushi na numit khudingi lawni he eidi hoi lawzo asumna yanaraga ichando makhoi lekai gi main road ki wedding set pok da khami sachongthei sopagi chaina su phawkhidre nongdaire badagi polythene singdu mullaga opliba marks kokte yeliba ruma do phoidatlaga laktuna langsilamaga chenki nongdaire basu rasil heiba minok kaloinana ichanbu yingsawi atat sandal hapa polythene do yinglaga bullet to mamai leiraga thoragle polythene do so lambi gi matai da langthok lamle isanna nongdaire bagi thamoibo masak khangbi khidrabuso ichan gi lekai sibo ko liba khoyum lai mahak nadi nongdaire bagi thamoibo mahik singna khanghore